moju changjel lu roba kouni na law roba kouni na handu ya have su yam farak ta ba haitare ko aduna government formation sida makoi su saruk ya ba yofam si makoi yare haina low re ba ko haidi makoi na phongdo I ba phongdo tuna sam tae ba adubo hai ru kouni na changjel lu roba kouni na hetam handu ko su ikai ba aduma su leigani na khalle aduna 2027 की इलेक्शन सी भाव की ममांग दा मखोई की सेपरेट एडमिनिस्ट्रेशन पीगनी है बगी आईब एश्योरेंस में पी होइन हाइने अदुगा सेंटर की माइके दगी दी इथनिक लाइन दा सेपरेट एडमिनिस्ट्रेशन नत्रगा यूनियन टेरिटरी पुंडुचेरी मॉडल अदु अदा कम यारोयना याम एक्शन हाइग्रे अदुना मसी की मरक सिस्टम मखोइन हाइरी दुगा मखोई जु अदुम हाइदे अदबगी हाइबम थोक पाइतारे चंगजिलुरबनिना मिसी मना नंगलुरबनि अदु तको अदु सिगी फिल्म जी यौरबसिदा मखोइसु सिदा गवर्नमेंट सेम बसिदा करिगुम याहोद्र मखोइदसु याम अचौबा कुदों जादा मायकनाने सिदी कुकी मिलिटेंट सिंगसी इंडिया गवर्नमेंट की मखुत्ता हजोजिगा दु लेरिबने मसी मखोइगी मथक्ता नोइना सुम येलगा सुम लेतारगदी डेवलपमेंट अमत लेररोय चाखोपसु ngमरोय अदुगा सुम सोथबसि हेलकदौबनिना मदुसु मोय उरंगनी अदु सुम तौ लेतारगदी यारोयदबनिना मखोइगी मथक्ता चम चाव काउंटर इंसर्जेंसी ऑपरेशन मसथरगदी मोय काहेन वाने सुका से ब्रोकेट थुगा नोय सि तौरनी गाना हंदक ngरang na handasu अमत चांपुदा कोगी ड्रिल हाइगद्रा रिहर्सल हाइगद्रा ऑपरेशन हेक ऑपरेशन दमि फाम पुंदी याव म ओइत्रगसु मजिदा मोइना उहल्लिबदो मदु किहन मखलम खकने अदुना अखोइना हाइबसि याद्रगदि नोइना थक्ता स्माइन तोरपि याय हाइबगी याम किहन मखकने न लौइ अदुना मसिकी थ्रेट से सुद लेरिब सिंगनसु मखोइदसु फिल तोरंगनेबा करिगुम्बा मोइना हाइबसि याहुद्रगना कोइ कमाय तोबा सियंगो चंगलबा यानदबगी कुयाम कुदुंग चादबा अना लायेंगी अदगी चाबगी थकपगी सिस्ट प्रॉब्लम मैम मरक सिस्टम को सेंटर ने याद्रेना मोइ मथक तो ऑपरेशन चथरादी मोइ अदुम नुंगागनेबको असि मोइसु उरंगनेबा अदुना खोंफम से खजितंग हंदोगा पॉपुलर गवर्नमेंट सेमबसिदा मखोइसु यानिंगबगी इंगिट पिरकपनि हानि लौवे अदुगा मदु तहोद्रगना हेना साथीबसि ओइगनी अदुना मसिगुम्बा मयामसिना हंदकी गवर्नमेंट से सोइदना सेमकपै याय हाइना पाय अदु मसिदा सेन से अखोइगी ngasi टॉपिक सिगा अदुम हाइबि याय मसिगी मराइबक से हजु फाउदि सेमबत ngamdribunina मसिगी लाइबक तमकदुरी सिदि अखोइगी भगवान सिंगी मकुत लैरे हाइतारे को मखोइना चांबीब नत्रगदी उपाय अमसु लेलितबगी मबोंदुनी अखोइ सिदा लेरिबा लीडर ने हारिबा सिंगसिना चटलगा नोय अखोइगी दा स्माइना तौबा अखोइ पीदिबा ट्रीटमेंट से अखोइ नुवाइते अखोइ अदु तौरदि सी तौनी काइना हाइबा ngamba उदे उदबनिना मोइना हाइबदु मोइ अदुम तौताय फम हरसु फम तारे लेप हरसु लेप तारे सिगी फिबम द लेबनिना हाइरिबा गवर्नमेंट फॉर्मेशन सिगी मराइबा तमकदुरी सिदी मखोइगी मकुत लेरे अदु वन सेमबु सेमख्रबा सरकार सी अदुमक चटकने न पाए मरमदी मसिदा मोइना उद मयाम चाइरकने सिसिदा थबक से हेक्ट हजिक हाना लेबा पोस्ट मयाम से लोक्सिलकनी अदगी लंबी कायदना खोतना तौरिबा सेमगत्रिबन मयाम से विदिन 3 or 4 months द सेमगिने से अदुदगी दि मयाम से अमुका हाइस बीजेपी से याम फरे सिनि उदुरी से अदुना सिदी मियामगी माइंड सिचु कोई दी अदुम इलेक्शन द करी प्रॉब्लम अमदु अदुगी लेबनिना मखोइना मणिपुर की इलेक्शन की दमक्तदी सुवा वारम मोयबको अदुबु सरकार से सेमहौदना सुम तौरगा अदगी पीआर से एक्सटेंशन सु यादा स्माने इलेक्शन सु योक्सिला मिखल से ओइना पांगथोकपगी फिल्म द लाक्तारगदी अदु मोइदि याम थि सोकने अदु मयामसिन येकनी अदुगा वंस सेंग्रबा मतुंगददी मसिगी अखोइ चिंगदबम खलेबो बीजेपी की वन नेशन वन इलेक्शन हैना मोयम कन्ना लावमसु लेरिबो मसे हंदकी टाम सिददी हंदकी लोकसभा की टाम सिददी मसी बिल से मोय पुथोरपि याय ना पानेबो मसिना करिगुम्बा सक्सेस ओइदना बिल से पुथोरागा एक ओलक्तना चटनाबो हौरागा दारगदी मणिपुर की गवर्नमेंट से 29 भाग सांगदोकने सोयदन हाइदि
kano si constitution semdor kadoni dano amen tok thoraga si lakpa kan di Manipur da BJP phatti na lauram base BJP is the best party in Manipur na India na admai laur kane ba muka sigi akhoi da legi ba khoi ki people sing sidi rajniti toba kanda kwai dagi nungai ri sidi laira ba singi mathak ta rajniti toba sine laira halaga madugi mathak tu da rajniti sana ba sidi yam lai bani na sigi formula si BJP di yam phai hai tare ko aduna hauzik mathangi da tam da vote lekadori ba MLA singi marakta official oidragasu 10 crore sina mangja khraga another 10 crore am khangna ai constituency sta vote le da vote kai na pai aduna at least mo kuntra kundina kuntra bo ni pai bai na pai adu targadi sida hauzik BJP pami pamde na law ma yam se tumin lekhine yumma mada hauzik hore rajniti se hauzik pisa yen bi chna bi se hauzik hore kitang poina swaida uba su matik ti yawre ko adu kitang haido khiba constituency mari mangadadi hauzik si imungom da lupa lising yang kai humpu thomdat laga masa luhung yi khangde ama nakni khangde si sida pisa chomlap ne ba thadari adu da adugi miduna bole pakanda my party do pai party swinging oi bang sagi miduna aduna monda dum vote pi gine adu sigum basil leibani na yamna laina Manipur da tawdori ba politics sidi BJP na yam lai urang ne central leadership sidi yam lai urang ne ba aduna mokhoi gi su pandam mama adum leram gani sibong manungda ekhoina pami pandam su phangba aduga government se semhan ba natraga semhan da ba si asien lepak kane ba adu ekhoina ji yengduri di Manipur da thoi ba conflict si automatically purup ani gi marta thohan bra thola ki bra kana gum mamna trigger to bra sisun nei da biya ro ba adu masigi karigumba kana gumba amana trigger torga thon mani na patar ga di madugi pandam do phanga bra sisu mun nei na biya adu sigumba mayam se yenga matungda ngasi central leader singa Manipur da at least popular government am semaga mukhogi rajniti ki khongpham se hena sesin hanaba honarakani haibase paeba aduna handaki se sem yabagi oitokpududi laireba marak sida hena sathiba rajniti haidi nongalaga hekta karino to ongi basu yaida nako ado sida hena khudong chadaba haitare adugumba ama laktana soigradi khangdrego adu nata targadi handaki se government se soidana semgani na pai aduga madugi mapunsi dusu akuisi dadi yam lai hauzik hariba formula se sathabada dum mapunsi sangani aigi imungda paisa khara tingera thaba am hapsilakpada ai jungai kenu mai ta hayuduini moi party su pai ai mongoda vote pi hayuduini be hekta aduna asigum base hauzik Manipur gi department sing sida education department khakta ta hairo hauzik oja ta no wali bani adi haga leri mayam se somdagi hana khoi senthum phibam se phatte ka harise somdagi tobu toge di package khara dak pselaga adai di loina mak adum kaw khrani BJP kwaidi phaba party ni haigani ma natana moina hi haibam su lei tabadi yam nungai ba haitare dagi nuning musu phawba BJP natana Manipur se kanba party mtuna moi kana sum haijaba su dum tai wai oisanu kanba oisanu kanbi badu yam pame aduwa asigum irang ama thuhan basi yamna thuna losinba ngamdaba sigi damuktadi miyamna BJP ti mathakta waruriya Ozana kalmaramda akhigi pabungna bagi insurance thambibagi warol gi matungina dumak president rule se extend tawdana dum popular government amadi semakada bamale haibadi hari ko haibadi kasagi nakalamam da BJP gi image se set tawna bhona ko semak yabe nabudi maybe semda badu pabungi mod ni pabungna thambiri se adubu aina oja Hemchandra da lakchani di if like khogi popular government ama form tawre haina khalasi seme haina khalasi ado masida khwaigi maru oridi babunu su thambiba thoiba conflict ani sida mangkraba thajaba se trust se regain tawba ngamaga habidi peace restore tawba ngamgadra haibaduneba madu ngamoidabgi achauba mami ama laibana su lengak se semura kanda masu
handle tauba wagadra habagi dumba kaino su dum leiramgadra habagi question ju khara leiramgadaba male sigi batang sida di ozagi motta di formation si popular government ama I before February 12 ki mamangda form tarakani habagi thajaba leibra aduga form tawre hena khalaga su PC restore tawba ngamgani habagi thajaba si ozagi point of view de kamai yem bia ja dang thambi see Central na su Manipur da sigi popular government se land basi mona su adum pam ya tare ko pam basi ure bo adubu sigi khoi de leiba ground haitare sida khoi tangdu le ta basi phajana purukba ngamdriba na asigumba wathok mayam sida makoi se kitang lumna lobo male aduna hatu semda basi maduna ogene hena ai haininge adubu akhoina hanbada phanggiba matung sidi koigi Bihar election matung da Sweden Manipur da sigi government ama lakpe yai haise adum pana bane adubo December si hogre haju January hobda ngari February mathang thane adna sida sibawgi manung sida samhogdragadi sai habi kiba dumaina constitution si semtok ko mathau tarakpa aduga yamna kari hani yamna sangba process sama sangka dore bo aduna problem sum madu nomi hengat handore ba masida natana karigumba sum sangdok hatga gamen se kogi PR se sum lehen targadi somda BJP da miyamna leiba mogi thajabasi loi mangi do bom su lei masigi da makta yenga makoina Manipur da gamen ama sembasi pamyana lore adu pambasu ure boko madugi da makta tongan ba community ki meeting se kau dana adum wari sanareba nan makta akoi gi Guwahati da gijo singi MLA sing memam yauba mifam pangthui mifam duna su makoi da leiriba problem sing si nainaraba matungda masagi mo yu changjelu ro ba kouni na law ba kouni na handu ya ha su yam phrakta ba haitare ko aduna government formation sida makoi su saruk yabi ofamsi makoi yare haina lowre boko haidi makoi na phungdo ibo wa phungdok tuna sam tae adubo hairu kouni na changjelu ro ba kouni na hetam handu ko su ikai ba aduma su leigani na khalle aduna 2027 की election सी भाव की ममांग दा मखोई की separate administration पीगनी है बगी आई assurance में पी हुई ना है नहीं अदुगा center की माइके इधर की दी ethnic line दा separate administration नत्रगा union territory पुंडुचेरी model अदु अदा कम यार हुए ना या मैं एक से ना हाई करे अदुना मसी की मर्क system मखोई ना हाई रिदुगा मखोई जो अदुम हाई दे अदा बगी हाइबम थोक पाइ तारे चंगजिलुरबनिना मिसी मना नंगलुरबनि अदु तको अदु सिगी फिल्म जी यौरबसिदा मखोइसु सिदा गवर्नमेंट सेम बसिदा करिगुम याहोद्र मखोइदसु याम अचौबा कुदों जादाव मायकनानेबा सिदी कुकी मिलिटेंट सिंगसी इंडिया गवर्नमेंट की मखुत्ता हजोजिगा दु लेरिबने मसी मखोइगी मथक्ता नोइना सुम येलगा सुम लेतारगदी डेवलपमेंट अमत लेररोय चाखोपसु ngamaroy aduga sum sotabasi helakadobunina madusu moi urangani aduna sum taw letargadi yaroidabunina makhoigi mathakta cham chawba counter insurgency operation mu satharagadi moi kahen wane ba su ka se abrogate thuga noi si torani gana handak ngarang na handa su mu tu changpurda koigi drill haigadra rehearsal haigadra operation act operation da mi fama pundi yawbo mo oitragasu masjidda moina uhallibido madu kihenno makhalam khakne aduna khoina MC yadragadi noina thakta smine tor pi ai haibagi yam kihenba makhakne na lawi aduna masigi threat che su da legi basingna su makhoi da su fil torongone ba karigumba moina haibsi yahudragana koi kamai towa si yango changna ba yana da bagi kuyam kudung chada ba ana layengi adagi chabagi thakpagi system problem yam marak system ko center na yaje na moi mathak to operation chathara di moi adum nungai ga ne boko asi moi su urang bane ba aduna khongpham je kajitang hando ga popular government sembasi da koi su yaning bagi ingit pirak pani han lawe aduga madu tahodraga na hena sathi basi oigani aduna masigumba mayam sina handaki government se soidana semak pai yai haina pai adu masida
sense akhoi ngasi gi topic siga adum haibi ai masigi maraibak se haju pawdi sembat ngamjibunina masigi laibak tamak duri sidi koigi bhagwan singi mukut leire haitare ko makoina sanbi bu natragati upai ama sule litabagi mobong duni akhoi sida leiba leader ne hariba singsina chatlaga noi akhoi da smaina tauba akhoi pidi ba treatment se akhoi nuaite akhoi adu tawradi si tawni kaina haiba ngamba ude udabnina moina haibudu moi adum tawtai pham wasu pham tare lep wasu lep tare sigi phibam da leibani na hairiba government formation sigi maraiba tamak kaduri sidi makhoi mukut leire adu once sembu semkraba sarkar si adumak chatkane na pai maramdi masida moina ut mayam charakane sisida thabak se hakta hajik hana laiba post mayam se loksilakani adagi lambi kaidana khotna tawriba semgatribon mayam se within 3 or 4 months the same ne se adagi di mayam se amuka has BJP se yam phare sini uduri se aduna sidi miyamgi mind si chu khoi di adum election da kari kari problem amadu adugi leibunina makoina manipur gi election gi damukta di chuwa waram moy buko adubu sarkar se semhogdana sum tawraga adagi PR se extension su yada smana election su yoksila mikhal se oina pangthok pagi film da laktar gadi adu mo jam thi shokne adu mayam sin yekani aduga once sengraba matung dadi masigi akoi chingna bang khale BJP ki one nation one election naina moyam kanna lawbam su leiri mase handak ki term sidati handak ki lok sabha gi term sidati mase ki bill se moi puthorok pi yai na panai ko masina karigumba success oidana bill se puthoraga ek olaktana chataba hauraga tayagdi manipur gi government se 29 bok sangbo kane soidan hadi kaino si constitution semdor kadoni dano amen tok thoraga si lakpa kan si manipur da BJP phatti na lawram base BJP is the best party in Manipur na India na admai lawra kane ba amuka sigi akhoi da legi ba khoi gi people sing sidi rajniti tawba kanda kwai dagi nungai ri sidi laira ba singi mathak ta rajniti tawba sine laira halaga madugi mathak tu da rajniti sana ba sidi yam laibani na sigi formula si BJP di yam phai hai tare ko aduna hauzik mathangi da tam da vote lekadori ba MLA singi marakta official oidragasu 10 crore sina mangja khraga another 10 crore am khangna ai constituency sta vote le da vote kai na pai aduna at least mo kuntra kundina kuntra bo ni pai na pai adu targadi sida hauzik BJP pami pamde na law ma yam se tumin lekhine yumma mada hauzik haure rajniti se hauzik pisa yen bi chna bi se hauzik haure kitang poina swaida uba su mati ti yaure ko adu kitang haido khiba constituency mari manga dadi hauzik si imungom da lupa lising yang kai humpu thomdat laga masa luhung yi khangde amana ni khangde si sida pisa chomlap ne ba thadari adugi miduna bole pakanda my party do pai party swinging oyebang sagi miduna aduna monda dum vote pi gine adu sigum basil leibani na yamna laina manipur da tawdori ba politics sidi BJP ne yam lai urangune central leadership sidi yam lai urangune ba aduna mokhoi gi su pandam mama adum lerangani sibong manungda akoina pami pandam su phangba aduga government se samhanba natraga samhanda ba si asin lepakane ba adu akoina ji yengduri di manipur da thoiba conflict se automatically purup ani gi marta thohanbra tholakibra kanagum mamna trigger tobra sisun na dabi yaro ado masigi karigumba kanagumba amana trigger toroga thon manina patargadi madugi pandam do phangabra sisum na biya ado sigumba mayam se yenga matungda ngasi central leader singa manipur da at least popular government am semaga mukhogi rajniti ki khongpham se hena jasin hanaba honarakani haibase paeba aduna handaki se semba yabagi oitokpodudi laireba marak sisida hena sakiba rajniti haidi nongalaga hekta karino to ongi basu yaidana ko ado sisida hena khudong chadaba haitare adugumba ama
ꯂꯥꯛꯇꯅ ꯁꯣꯏꯈ꯭ꯔꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨ ꯅꯠꯇ ꯇꯥꯔꯒꯗꯤ ꯍꯟꯗꯛꯀꯤꯁꯤ ꯒꯃꯦꯟꯁꯦ ꯁꯣꯏꯗꯅ ꯁꯦꯝꯒꯅꯤꯅ ꯄꯥꯏ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯄꯨꯟꯁꯤꯗꯨꯁꯨ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯌꯥꯝ ꯂꯥꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯐꯣꯔꯃꯨꯂꯥꯁꯤ ꯆꯠꯊꯕꯗ ꯑꯗꯨꯝ ꯃꯄꯨꯟꯁꯤ ꯁꯥꯡꯒꯅꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯄꯩꯁꯥ ꯈꯔ ꯇꯤꯡꯒꯦꯔꯥ ꯇꯤꯡꯒꯣꯏꯔꯥ ꯊꯕꯛ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄꯗ ꯑꯩꯁꯨ ꯉꯥꯏ ꯀꯩꯅꯣꯃꯩꯇ ꯍꯥꯏꯔꯨꯗꯣꯏꯅꯤ ꯃꯣꯏ ꯄꯥꯔꯇꯤꯁꯤ ꯐꯩ ꯑꯩ ꯃꯉꯣꯟꯗ ꯚꯣꯠ ꯄꯤꯅꯤ ꯍꯥꯏꯔꯨꯗꯣꯏꯅꯦꯕ ꯍꯦꯛꯇ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯁꯤꯗ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟ ꯈꯛꯇꯗ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯑꯣꯖꯥ ꯇꯥꯀꯥꯇꯅ ꯋꯥꯠꯂꯤꯕꯅꯤ ꯑꯗꯩ ꯍꯥꯡꯉꯒ ꯂꯩꯔꯤꯕꯅꯤ ꯍꯥꯡꯉꯒ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯁꯣꯝꯗꯒꯤ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯊꯨꯝ ꯐꯤꯕꯝꯁꯦ ꯐꯠꯇꯦ ꯀꯥꯏ ꯍꯥꯏꯔꯤꯁꯦ ꯁꯣꯝꯗꯒꯤ ꯇꯧꯕꯨ ꯇꯧꯒꯦꯗꯤ ꯄꯦꯀꯦꯖ ꯈꯔ ꯗꯛ ꯗꯛ ꯄꯤꯁꯜꯂꯛꯑꯒ ꯑꯗꯨꯗꯩꯗꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯀꯥꯎꯈ꯭ꯔꯅꯤ BJP ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯔꯇꯤꯅꯤ ꯍꯥꯏꯒꯅꯤ ꯃꯥ ꯅꯠꯇꯅ ꯃꯣꯏꯅ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯕ BJP ꯅꯠꯇꯅ ꯃꯅꯤꯄꯨꯔꯁꯦ ꯀꯟꯕ ꯄꯥꯔꯇꯤ ꯑꯃꯇꯅ ꯉꯝꯃꯣꯏ ꯀꯥꯏꯅ ꯁꯨꯝ ꯍꯥꯏꯖꯕꯁꯨ ꯑꯗꯨꯝ ꯇꯥꯏ ꯍꯣꯏ ꯑꯣꯏꯁꯅꯨ ꯀꯟꯕ ꯑꯣꯏꯁꯅꯨ ꯀꯟꯕꯤꯕꯗꯨ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯍꯟꯕꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯉꯝꯗꯕꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯤꯌꯥꯝꯅ BJPꯒꯤ ꯃꯊꯛꯇ ꯋꯥꯔꯧꯔꯤ ꯍꯥꯏꯕꯁꯤꯃꯗꯤ BJP ꯅꯤꯡꯁꯤꯡ ꯆꯨꯝꯃꯦꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ Thank you very much, Sakachari. Oja Hemchandra, akhoi hauzik thoiba Manipur gi samasya singse akhoi miyamna khangnare habadi akhoi gi laiba legislature singsina masagi own integrity dignity ngakna masagi responsibility si lawba ngamdabagini hairiba akhoi gi Manipur si India na prasana raga laire habasi miyamna dumak yam toina hainarba khangnaraba wafamamne adumapu Manipur si su masagi yam independent oiba kingdom ama leijaramba lamdam ama khangni adu India da merge tawibadagi si phibam se lae adu oiba targadi hojik si akhoi si India na divisive policy sanaraga leire habase khangabani na adu oiba targadi leiriba khoi gi representative sing adagi anouba election haidi lepakadori basing si somehow lairibasida akhoi problem se lair haragadi kari karmai tawrakanda karamba strategy sizinaraga makhoina sanariba policy programs akhoina kamaina ngakthokadage masigi lairiba problem sigi solution je kamai porakadage hai taragadi oza Hemchandra gi moti kari kamba kamai tawrakanda porakani habagi wakhalon je kamai lebi oza sida akhoi gi luching basing se matik sawa mi electoral ngamdabase masi problem ama khakne masi ngasai gi factor mayam ama hainagibad hairibasi laira handana sum le lagadi akhoi gi leader se afaba khanba sum amoy maramdi aigi needs to ne helakane ba aigi sada bu ne helakane ba aigi chadu sara hen leire haitar gadi anyhow krai denu nirubugi phibam ma lakane aduna mani sigi senthung gi phibam si fagat hanabui damakta afaba luchingba ama darkar leyo haidi akhoi na ugiba mamangda tagiba haitare irabot kumba luchingba ama mathau tari bu hoje haidi miyamgi sengna thamoi sengna haitare thabak tawgadaw aduga miyamsi yam educated oihenba musu mathau tari aduga hojik paisa yeli lawi longnai adagi tawi hari singse sum yengbiro khara middle class family singdadi kaya laite bako aduga sigi makhada laigiba singse ko masidadi magi kainosi sukan khalloy kaita khalloy magi laibaki phagera pharoira sukan khalloy magi needs to hana fulfit tongna bo khona rakane adu hoi miju adum lairaga su magi standing position se wakhan ji thinking ji yam chumna chappa miju leitabudi nate nukuding maksi hekta mak mang thokpudi lale ko adubo ayam banadi masi tawde masina maram markanda paisa paibana vote lepagi chanebi implai si masina yes miyam nungsi bai tare Maraibak nungsi ba paisa paidaba miyoy amta haju vote lepa ngamde dana ko suang ngam roida bane se rik laiba train se hongdo ti ma kai ko suang ngam moya ba aduna aikoi da yam mathok tari ba si apapa luching ba amma mathok tari ba sagi rajniti gi sagi political party gi wan natabadane am apapa luching ba mathok tari yam vision je kitang sang no bangam ba ngasi lari ba film se hayeng 10 years 5 years natraga 20 years ta ektamo honga mani hedudi hajuk maki oina de hai ba yam duri maramdi aikoi gi sel to mi film se asuk matik patre
sigi patri se pakat lakri makai akoina mikhal da achumba free ni fair su oi roi aduga sagi power labor party duna power pai de duna sina ningo mawong da sina bagi mawong se asuk lakane ba even mamangi akogi assembly election da kenu do makhun do amakaktam phato ga tai di seltena napsel laga vote ada lena adu legi ne ko adu phause kenu gi area da ne ba kogi champu tampaki area ne aduga chingi manung khara changhin gi bi singadi voter amatara vote hada ba phanguna te akhoi sidana pasana thomdat pa aduga makhoi dana makhoi bu humga pubungam ba loop amada thomdat laga leiraga ma woin sijina bane ani sigi politics kutause kenari yebko singga tamgase amadana ngamgada ama kulai paikena paroira ngamgada ama tir pha aduga akhoi sidana anyhow yumthong guring makta adugumba humba yaba midudi tampakta di adu humba ngamdodi leiteba aduga humma su chatloya sidana mi se yamna kitang kari haini kiba phaba haitare aduga yum manga khak tabni haiba yum tara khak tabni haiba khungang masa aduda mi khara laga noi adu thapgodabani ena haiba kan moi kari hainam doino singam broidabne ba adu sigi bamse hongdokpa haiba sida aikogi luchingba ama afaba luchingba ama thau tai aduga myamsi fajana education system si sengalaga leri yam hayan bai tare masi hariba miyeng se ko ahan bo oina adu sigi factor myamudi akogi scholars sing adum puthok pi bi ai aduga hojik lari ground level sida ahan bagi prior oina ba hakada ko swai sida som dagi semakpa haudragadi akoina mikhal da wakhal tasi paisa logum seina laubna sum kan kana ki roina smai thamse okay thagachari yam nungai jing asigi pukachari ba topic ase tongan tongan ba panelist hongi masam sagi ba tongan ba point of views kya thambi budimukta newtv mai ke dagi panelist hong mokpu han han thagat phungdokchari loina na akhoi gi ngasigi thamjari ba topic sigi tongan ba panelist homna thambi rakpa warol gi matungina akhoi yengadori basi lairiba akhoi gi manipur gi phibam si hena ichai sugi vision sang yenga kanda masida tangai phadana akhoi na thagat kadori ba mirep si aphaba mirep ama tangai phadana achumba mirep ama khoi khanbasi tangai phade akoina aranba akoina thagaloidaba mi paisa khakta da yenga kanda masida thagat pataraga de khoigi lairiba ngasi lairiba khoi loop kadorba manipur loop khrani haidana pakaliba khoi mangrani hana pakaliba je jahi tarage manungda kari oigadoino habasi miyamna pakhatana lairibani aduna tangai phadana warabasu wana ngasi hayeng numit akhoi masi khakta yengdana ai khaktang yengdana as a whole manipur laiba leibak simagi yengaga akhoi khara khajiktang akhoi chunthokminaba tangai phadabra haiba wakhal warol se thamjaba loina ngasi gi ni di ming tabiru khwai punam ki mapandagi kainana baya thangni jari